AR ani leikhidre mangana asok apan nangkre combing operation chatthakre ngarang numidang wairam nambol saba leikai da AR da ambush torokpaki thodok amada AR gi jawan ani amade manga asok apan nangkibani leikhidraba sing adugi maming knife surveyor Shyam Gurung amade rifleman Ranjit Singh Kasyaf ni amade rimsta pukhatuna layeng liba soklaba sing adugi maming na ningthou khongjam nongthon leifam kaivi khulen DJ Dutra leifam Assam BK Rai leifam Sikkim LP Sangma leifam Meghalaya amade Subhash Chandra leifam Uttarakhand gi ni haire hanige Manipur gi XCMN Biren Singh Shu Rims Hospital da laktuna soklaba sing adubu yengshin kre amade leikhidra sing gi damakta awaba fongdorakle outer Manipur gi MP Eningthou Leisemba Sanajaoba na su thodok adubu akanba maong da condemn tourakli thodok adu thokraba matung thodok thokliba laikai khul aduda combing operation chathaduna mara leiba sing fanaba honare